aduna akhoi lan su pamde akhoi di peace pami adubu maram chadaba le Manipur da tauthori ba thabak center gi mapan favor lauraga yelhomi singda akhoi gi lan tasalak liba mapan gi mi pusala popi thariba mapan gi mi pusala akhoi native people singbu lan toriba se ase yaroi haibani madu da yaba makhai da akhoi le chami nagani adu madu da support obo makhai du de akhoi gi yekna bani hena akhoi lawgani haibani. Hello, very good evening. Welcome to MANUNG HUTNA da main punong putara mukchage. Manipur sik tongan tongan complex issue kya da face tor lakpani from the last akoi gi tongan tongan chahi kya da gi last decades legi. Aduna like akoi security reason the social harmony at the same time akoi gi drug ki oriba hajik tongan tongan cases mayam khak hajik laiba akoi gi illicit trafficking gi drug ka mari laina basing da akoi Manipur ki tongan tongan phases kya da hajik se mayok na galakpani aduna sahi ahum helaba adumba crisis amakak MEITEI amadi kuki gi marakta laiba adu launch ki whole from si hek hogalapudi hona tongan tongan ba khoi resource person amadi khoi social khoi civil society organization ki leaders in law lai Manipur ngasi mayok nariba ngasi gi oriba lan ngasi gi oriba community any meeting marakta khana re hariba lan si masi adum proxy design to waram khongni aru mapani gi illegal immigrants sing changjalaga masi khoi gi narco-terrorism ga mari laina ba adum lanam khakni haiba si for the last 3 years si masi law ga lakpani aduna tongan tongan ba kanglup sing so hariba ofam sing da yar ga lakpa amadi haji ore film sida MEITEI amadi NAGA gi marakta kuki gi marakta leramba lan ji haji another shifted to another community ne haji ore film je NAGA versus hajik kuki ore ado kari maram ki dabokta hajik laiba khoi gi MEITEI amadi kuki gi marakta leramba lan si NAGA ga kuki ga amuk matogram na kamai torga immerse tor puna haibasi masi achobo wahang ne aduna laiba fam di hajik laiba maroina kuki jo peoples amadi mapani ki changjalakpa illegal activities tauriba aduga illegal immigrants ama oina lai hariba mapani ki changjalakpa chin kuki peoples mayam khakna Manipur masagi oiba lamam khak tanam khonabada mapalum gi influence aur matungda Manipur ngasi khoi tonga tonga bakanglup sin da lan tor matungda moi masagi oiba lamam tale habasi amna maxing bo fam ne aduna hojik another very significant development ne hajik Manipur da oiribase hajik maroina khoi matamama da khoi gi amna decades tagi habadare political amadi ethnic division leramba adumba distinct ham khak leramba kanglup ani gi marakta maroina MEITEI amadi hajik laiba khoi gi NAGA chin now jing marakta hajik se unity ma sakal matungda Manipur da hajik narco-terrorism gi mayokta hajik tonga tonga no khongjang jing changsan nabagi oiba ware umkhak lau khibne aduna ngarang maroina jelarong furup ki tangkhul furup ki NAGA chinau jing gi mau chinau amadi khoi gi MEITEI na jingba haribo kanglup sing ji gi oiba yamna convention achobo convention am khangni pangthok ribje ihana hanboina maroina silibase native peoples Convention Manipur NPCM na singiba dumba lairiba kanglup native peoples maru indigenous peoples singi oiba dumba mifam amkhakni aduna yamna maru oiba lairiba mifam sida putoki bofam se Manipur da haje rik chanariba 2008 tagi chanar lakpa dumba su suspension of sigi operation se and abrogate tawdabni loina na Assam Rifles subject amna lead ba dumba India game ariba adumba koi ke paramilitary forces singi marakta Assam Rifles Manipur da deploy tawriba se masi lawthokadabni haibana chingba yamna maru oiba sing yaure aduna hajik live wafam de hajik Manipur gi hajik semiba dumba organization amukha hajik chingamadi tamgi NAGA amadi MEITEI gi marakta pullaga semaiba hajiki laiba organization na Manipur government kalam level ba taksala matungda Manipur gi hajik narco-terrorism mari lainer basumba da kadai fawa activities in hajik amadi responsibility lawrakadage natraga hajik kari tawa haurage haiba wahangsine aduna Manipur gi praja mayamna ching amadi tamgi marakta NAGA ga MEITEI gi pulakpa matamda hajik tonga tonga ba thajaba mayam khakti lairi hajik se aduna hajik Manipur da lan taraiba adumba mapan gi illegal immigrants singi aduga hajik lairiba kuki jo community gi maike regi hajik kanglup khurimakta khanawa horuga kanglup khurimakta hajik lan tawra matungda hajik makhoi gi lamama taliba se makhoi gi masi mangfau na gadawri bra takra se mangmoina adum lo sang gadawri bra indigenous people singna masi gi mai okta lepa matumda makhoi kari tawung am gadawri Manipur government ki maike regi masi gi karma policy da kari mateng pang gadawri haiba wafum na singbusini adu maroina ngasi gi manung na gi topic MEITEI NAGA unity against narco-terrorism
So I welcome Oza Ashang Kasar, Convenor, NPCM, Native People's Convention, Manipur. Oza Ashang Kasar, a very good evening. Welcome to Manu HUTNA. And welcome you to Oza Ringku Khumukcham, editor, Imphal Times. Loina Oza Dr. Yumnam Premananda, head of Department Law, Manipur University. Guest Puno Putaramukchage, once again, MEITEI NAGA Unity Against Narco-terrorism. I randomly, Oza Ashang Kasar Ladiva organization Sikisu Convenor in a Pubivani, Ashang Kasar, Hanamuk Laksage. I don't know, Oza Ashang Kasar, Maru in her live from the Hazi Away indigenous peoples in Masi unity, Makaksimgalaga, Masi unite Orga, Hazi merged Oxalakuse, Hazi Manipurgi Irang say, Loshamung, without Ibrahim Wang say Hana Laksage, Loina, Akoi MEITEI Nagagi, understanding say Hana, Mamang the Karamaki Gap, Madam the Uramba, I would say, Home say, Lantoro Matung, the narco-terrorism game, Manipur, Acho, FM Lakontam, the Hazik MEITEI NAGA, Pulaga, narco-terrorism, narco-terrorism in Mayok, the Hazik Shumba, what it Miamkuk Lorokpa, see from the Kari Kamaina Kari describe, the we I say Matex. Quagi Irang Loishanba, Loishandaba, Peace Purakpa, Puraktaba, Haiba to the city government, Kutalabin, Government at Chowna Lay, Government Madu. Tamoy Singna, Nakai Singna, Adam Lance Tohonge Haragati, Pam de Haradi, Tokpa Yabagi, Tohon Bayabagi, Lambile, Adu Na Tonganba, Lambiamada, Adam Sakre, Akwagi, Sesogi, Ladiba roll to the Achum Aran Putopa, Aduga, Masagi, Laimina Riba, Jati Kunimakse, peaceful coexistent labor. Aduda akwai yumpham oibani aduna ngasi akwai haijaning badi peace puraktaba luga lan toktaba haibado akwai adugi agenda da chatte SAS akwai Manipuri mo oina aduga ngasagi seso mo oina akwai mayam peace pamdaba kanasu leite peace pame haiduna maram chadaba issue duna maram oiraga akwai yes haigadaro hairiba compromise to yari bro hairiba akhoi di peace pame Manipur da shanti pame haiduna akhoi gi identity social culture madu compromise to gada banate bo niyom chumna peace purakse haije niyom loina lei maram chada potu da akhoi maram chabu mong da chalo haibadi yaroi peace pame haibi gi tamakta akhoina yaroi da potu da yaro haibadi yaroi aduna ngasi Native People Committee Manipur haina MEITEI NAGA puna sembasidi yamna Manipur gi larger interest ta Manipur gi as a whole gi waina akwai achauba prospect haiba tare aspect thamla kanda madu gi potu da akwai sembani changsan bani aduna whoever lebak asida lebi na riba any community any body oigera akwai yelhomi Native people mayam gi cooperation piba masigi thukai ningai natraga masida namthatningai tawba punamak tu de akhoi yenabanin akhoi di logani aduna ngasi aina lakchaning ba mafamdi wafamdi ngasai gi akhoi na semkalibo potsi di government akhoi maram cha dadana adum peace pame haidona chakadaba potnati ngasai na haijare peace lehanse hairadi lanse kohanse hairadi sidi government gi khutale hoina government na madugi thabak tu Paikaloina, Paikatabagira, Paikapa Haitabagira, Maraktuda Malay. Project say, Su say Tamlibase, condition number the Tambani. Madugi agreement, terms of condition, terms of reference, Adugi Matung in a Chapchana center na follow to holo, Adu already, there will be no war, conflict later. But Masi Su the lady Mayam say, Niom Chumna Chalibra, Tauribra, Hibado. Madugi pot arubani ngasi nomai mayam kabliba pura chalibase kadai digi lowe haibase aduga poppy cultivation plantation toribase kana no who are the behind the screen haiba akhoi khange mase government na khangna thingge a hoje chingda kuki gi area kharada openly moina mi kidnap toba adoption toba aduga phaba punba hatpa ambush toba chatham mayam se why government na mase kari yengla lei sigumase hana thingbiro Sikumasi hana action local law, say Kumbum Mayam say government Madugi, Paikapam Topodu, Paikatpa Kanda, Manipur, Hojik conflict learning identity. Now, MEITEI area da, MEITEI society the Hojik problem late. MEITEI na Changlaga, Kaplaga, Halaga,
yamna offensive oiba pot ta chathaba karimata leite maitei di lauthokre kokomi gi amma level da even government su lauthokre any kuki ai aba khangde manipur ki tamak da haina madu kya ta kan da lakpo khuding mak to akhoi athing ba leite haire hojik thing ba se kana no kambopi de chap ya adri se thing ba se kana no kuki society kuki ki kanlu naga su problem leite naga na hojik maitei da kuki da gadai da lang ta ge tabal akhoi amhol leite Litan da moina ambush tobani mi hatpani litan la bi moina thingbani se hanto ador de naga akhoi problem leite lang du leite handak mi tara taret nipan attention tobusu moina hawbani aduga madupun maktu da naga da tesela moi oje mi taru tu thado ador de naga bi problem leite naga de ready ni adona lanse naga na karimat tobal leite offensive su leite naga ki area da kuki changba yaro have su leite oje ngahak ngaran hang mi phat ba hat padegi thingna bo wani mamang chahi ahum lan to besida maithei ka adu da manipur da thoklusu naga na kadai da kuki hatke kuki mayam senapati da ukhru da chali bududi chande da chali bududi even hoji su chali bududi tamelong da chali bududi naga na karawai da kuki da thingba khopal leite adu naga gi area da maithei gi area da hoji war leite conflict leite but conflict lebai se karino raga only kuki zone kuki area Mohagi ne haina ancestral land haina haita claim tawraga karino ma sakat pa madugi sakat budu da kanana behind the screen su gi composition support tawra kanda nomai khulai se mase maram kaina leira kanda mase attack tawra pati haurak pani hojek mi adoption tawba release tawtri pa phajana thijan bio sisu su company nahan ada impose tawba su company ada su tem ko son da su tangkhoni lekhidabdo su company ada ngasai su si control tawdradi Irang se phagni haibududi thajagno ado min ancestral claim tawraga akhoi da tumina lai haibududi adudi oidaba pot ne yaroi ado madu to holoi da pot tu su du control tawdabdu kana no hairaga government ne aduna government na akhoi na proxy war haise lona thadokpo male maite naga tu su no haida ko aduna akhoi na native people committee haibasidi masai manipur da lamba pu kana no yelhomi kana no haise chapchana laibani adoga ngasi akhoi NRC update tobio haibase 1951 the base oigera 61 the base tegra it is not the question this is not the problem whether it is based on the 51 or 61 aduni chapter do live potni but NRC je tawdaba yade haiba se the support toba makhai du di we are one aina akhoi lep kani adu NRC tawse haiba yadaba ko adu ki problem da ngasai akhoi di adu Maduda compromise to say higher day yarrow. I don't know Native People Committee City, it's for all the Manipuri. And we are Akoina Tori City, peaceful coexistence learning agini. We are not against to anybody. And Akoi Loina Mokse, Ako any minute, but Masai Haibudo, Akoi Lambda Masigi, Yelhomi Gitamakta, Paningagi, Future Gitamakta, NRC update Toraga, Kantoxe Haikan the Yadaba. Masaki su nang si chathariba mayama se akhoi yelhomi sing am sokpa do de su se abrogate to sa de yadaraba masai Assam rifle se na moi de favor oiraga kari tawe hairiba KNB BDF external aggression hairiba do ga su ga hairiba mayama se kari karamba gari da chale Assam rifle gari kita putho pusin toraga position loro maite da lan tawi naga da lan tawi copy Hoji moi chingcha kedai da kanana supply tawi Assam rifle na tawi hoji litan da leibai se moi kedai di lambi da chingcha pura da bano pura pham leite hoji koisala ga lebne Assam rifle na supply tawba gini each and every cookie gi village ta Assam rifle na security forces na nga sela ga lei moi gi khul leitaba matam da leitaba mafam da AR uroi asina maram oiraga achauba khoi da chetheng pire aduga Assam rifle se Manipur da yamna mong ta da ba yamna chathare ni bo threat to ba on te na ba pha ba pun do ji ching da naga gi nupi singa yamna mayok nari ba mayam se kum pun mak se mase chumde lo tho hai mase da moi su support to da se na Manipur gi mini Manipuri ni akoi su lamdam si gi mini hai de ma du pun mak tu da support to bio hai ba akoi de adu da chacha bo wa ne ko aduna masai gi Manipur machama oirade madu da support to bio adubo madugi hairiba su application tause NRC chase habada yadaba masida against toba haiba mayam dodi
ai khata nate akhoi mayam gi enemy ne akhoi lo jagani aduna so native people committee hai sidi kanabu yentiba yenaba akhoi leite thamde manipur da leminariba punamaki oirakani hoje mathang mathang yaurakani hoje adubu naga amasung MEITEI sina majority community ama tribe oibanena masi community sina lead tawraga manipur sida akhoi shanti leiningai honabani adubu shanti haibising asa haibudo akhoi gi aspect prospect amalai akhoi gi aims and objective lay madubu akhoi indigenous yelhomi punamapu native people bu sinthaningai natraga yadabo yeknabo tawraga punamak tu de akhoi madudi akhoi masai ayabadu akhoi da leite adona akhoi lan su pamde akhoi de peace pami adubu maram chadaba manipur da tawthoriba thabak center gi mapan favor lauraga yelhomi singda akhoi gi lan tasalagriba mapan gi mi pusala popi thariba mapan gi mi pusala akhoi native people singbu lan tawriba se ase yaroi haibani maduda yaba makhai do akhoi lena chamina gani adu maduda support obo makhai do de akhoi gi yekna bani hena akhoi lawgani haibani adu gi ngara akhoi na yamaru oibal point ahum lawbase adu point ahum ato to pa sigi lainaba gi tamakta mari lainaba sing mari lainaba ga loinana native people committee gi lepchaba dudi aduni suje abrocate to do biswa yaroi aduga assam rifle se manipuri lothokpiu aduga nrc se update to gadabani ya before census ta haibani maramdi census asida yamna kari haisira transparency oidaba pot mayam yaure haba ko chumdaba mayam yaurabnena adugi potune aduna masi akhoi cookie gi wanate anybody who are living in state of Manipur they are not our enemies but if they against this the points 3 points or this issue then we will be treated they are our enemies that's the point thank you Oza Sang Oza Premanda Oza Premanda maru ina koi Manipur ki instability zida hojik lai ba fifam zida Manipur da hojik hojik ina narco terrorism gi oiba adum achau wafam lai aduna hojik lai ba Manipur ki hojik lai ba yam unstable oiba hojik ki oiba fifam zida narco terrorism lai remni na achau ba narco network angkhak ji soidana lai bam thoeni khale aduna narco network sigi magi maning da tongan tongan ba khoi gi yamna khoi gi yam angam athau mayam khak yaw ya bagi film boglai aduna manipur da hojik hojik lai ba khoi narco network se masi kana protect tori no haibo hang jilak se ke dum marakta I hapsan jarak mujiki narco network se akhoi narco terrorist haire mi yaurgana aduga drug ki organa narco haire akhoi gi sigi posi araiba nate handaki 2023 dagi horiba lan sida hosi phakta dagi magi sai kano si lambi si kar hongdana ngasi maksu ngasi te ngarang tare khabada ngasi yawni mizoram da karol samara chanira phari ne ba drug se ma long lai da kai tor sina takpadi akhoi gi norisi masi narco gi trade sida phajana illicit trafficking sida phajana yawre ha sima pot sima confirm oire UN gi ngasai gi magi sai gi drugs and crime gi department na su phongo da su yawrabani akhoi gi Myanmar gi kari gi Portugal Manipur sam samna wadong to narco gi matang se lakpa sida siamna serious issue ni se khoi khanbam changi ana sigi mayam si akhoi sida phari sidi mi macha masu okto thobugumba adagi di khara pot pujaba kahu da ne phari se aduga ngasai gi narco terrorist sigi adagi di madugi leader sing akhona drug cartel asu yare si mafia sing sidi kan sibok da phaba ngamdri ana si akhoi mun khanbam chang da basida akhoi de lurise aduda ni ngarang akhoi khana ba isamak yawi khana badura akhoi na khalisi aigi main kanodi aigi trust area di ngasai gi Assam rifle ga aduga ngasai gi shu gi pot ne bako hangi budi narco hange ana sida narco terrorist bu hairo ad narco gi illicit trafficking bu hairo masi gi potsi kamai to da masi da yamna establish oiba system ma khoi Manipur covering Manipur yauraga akhoi gi golden triangle gi naknare on si gi potsi lairi banu haibasi akhoi na khanbada border cross to lak to di yaroi bako si gi pot ne adu ne akhoi na Assam rifle da yam kan akhoi na target to target akhoi na Assam rifle du phaibate haibanate masi da Assam rifle gi potsi di magi ek adam lay Assam rifle ek ai Indian Army ek lay adigi border security force ma ek am lay adun Assam rifle ek ai Assam rifle ek 2006 sai
मागी preamble kari hai kanda Assam Rifle si my ex ni PDC mongonda 3 mandated duty ni function hai dar ahana function dana counter insurgency operation tauba selected area hada adu ani subadana magi border guarding haba border Indo Myanmar border si monda nga wan hairi monda ko sima monda piba adu amadana khoigi maintenance of khoigi public order sida magi in the area of civil authority when tauba adu posil laibadina sida drug ki port ma lak pasida populi plantation tower there's different thing ni drug amadi hu hon changi ba ko sida changi koi route oina chatli on sigi posil lak panina sida main culprit si Assam oidoi na haigadi aina haibana ti ek ta pijabani ek ta pi dudi border ngak pase India ga Pakistan border si BSF na ngae adoke kha changjalaga line of control ki area yam danger area don Indian army na ngae BSF plus Indian army adagi Indo Bangladesh border sisu amu BSF na ngae ne ko aduga khoi gi China ge swaisina khoi gi Indo Tibetan border police force asina ngak pa ona khoi da aswai gi border sin amata miss oidi yam phajana ngae India Pakistan border line of control ngai sidi Pitribi akan phajana section ngak pa border sing manung da Indo Pak border se amane ba ko aduga Manipur ga khoi Indo Myanmar border sin pura forsa chat pai dar a forsa chat li dui akoina Canada khoina tainani madu santri oiriba madu ngak na leiriba jiba singdu da mi singdu khoi taina tamne ba adugi pot ne ko ana drug ki post lak pa da ina khambada Assam Rifle si drug kanodu magi business to the masi yawi haibana ti ko khoi hari sidi haidi mana thingada area do ma thingdri border se free thari boji on sigi pochima oigani khale aduga drug ki post lak pa da ina khambada masi Manipur gi Imphal gi we khul gi we kamjong we adagi di kukina taba area akoi 5 district danger ni 5 district city very danger ni Chusampur haigumba Kangpokpi haigumba Fejol haigumba Teknopal Chandel sidi yam thina red alert oiraba sumba drug ki matangi pot ne bako ana sigi mayam si business si tongmatam sida masi organized crime khalamni masi akoi section 111 over 39 sani ta thinga leiro organized crimes drugs organized crime ne drug ki business tawse ana sigi posil leibani na masi sida hongo chaw kana kan yauri singa sibukta akoi sida thigat pa phagat pa leite koina phari sidi drug pura me sapon hapaga pura me adi airport adu phare wani aduga madugi chain of ngasai drug mafia sing drug cartels sing phawi pote ko theng deba ko on sigi posi koi nasibukta mun ne de adagi bamangi palamba sarkana war against drug haidna ko tawrami no how for government adu zulere adu ga koi gi narco-terrorism ji masi combat tong nabi namukta sufficient legal tool su leiri bani koi india gi constitution da adu ngasi ba haiba constitution na hajik leiri ba koi gi law myam ji masi phajana enforce tawri bra haiba wang ji ne maru ina hajik leiri ba enforce tawu da gadi leiri ba madurei da drug cartel leiri ba adu ga maru ina madu lead tawro chatli ba hai myam ji phaba ngam da masi swai oi masi judiciary ge swai bo idore na traga masi kari wafum thambi bi judiciary gi di thodokma there's no role for judiciary du di akhoi gi case investigate tawra kanda court ta charge thangalaga court na charge se tawdoi ne ko judiciary gi thodok pom leite leiri si de khoi law enforcement drug ki kano se khoi narcotic drug and psychotropic substance act leire ko adu makha da ne khoi gi narcotic khoi gi bureau leiri moina tawdoi ne base narcotic commissioner sige narcotic kisina khoi minister of finance ki makha da leiba aduna narcotic control bureau sing ji fazana work tawribra moi commissioner fazana work tawribra still problem ni adu tawdo ma se police yawgoni Manipur police yawgoni aduga akhoi de Assam Rifle ji yawne ko adai ne khoi chingnari se Assam Rifle yawni Manipur police yawni adagi ade NCB akhoi gi narcotic control bureau kangu ji moi ga tawmin doi ne ko ma se akhoi gi narcotic drug and psychotropic substance act 1987 ji da clearly yawrabani adagi di transnational oiba atop state ge changa kholak pasina akhoi gi prevention illicit trafficking narcotic act na masu leibani ana ek ani se punna tawdoi ni ana masi tawbasi akhoi da phade am phai phaba sa ina haijabado ngasai gi kingpin oiriba narcotic leader du diswa phaba ngamde ba khoina phai sidi khara purga chacharamba sigi narcotic drug se kam sathi ga kan sidi mi phaba da chain tattoin sigi chain se so ai haidore mi phaga phudi o ma se phudi ka chu ba karinta kayum khangoi magi di sidagi na sibok chalo nangi drug kilogram si sidagi na si pu adu ko tani mana khangdu si adu kana na pire no khangoi kada magi di my destination yo lore ana masigi si aru ba crime ne ko
si narcotics ai kham this not only North India, not only Manipur, si Punjab to the party, Mumbai to the party, si India pun mo look ko duni hoji on Mizoram ko look ko duni on si ko yengum changi si da ko de sori si Manipur police in past case second asharful gi ma sai do maintenance of public order ki poro mo yaw ri ba ko adaga border su yaw buri na ma gi rules am chaw on si gi post asharful ne adagi di Manipur police ne adu hojiki NBC akogi narcotic control bureau aduna minister of finance makha da leiba moi sing rules yam chaw bai tare minister of home affairs yaw ni on si gi sing si कमाइन तौरीनो से कोई याम चिंगने नहीं बाहर तारे चिंगने कोई बाहर दी लम्जू याम कौन चाव ना ते कोई लेबाक से अदुना ड्रग्स ना अकोई से नोंग की लुक ले ने कोई अमसी अकोई याम ना इम्पोर्टेंट लोगुम थोए बको अकोई इम्पोर्टेंट लोगते कोई सीधा कैजुअली ट्रीट कर तौर यारो ड्रग फ्री का लाख थोपनी यारो सीधी डिसाइसिव अकोई जो थोए बा आईडी मसी वार्निंग लोगते कंफ्लिक्ट लोगते दिस इज अ जीनोसाइड लोगे बको जीनोसाइड कैंपेन की मेन मागी मंगों पीरीब फोइल मंगों पीरीसी ड्रग की ड्रग मनी से पीएम पॉपी मनी से ड्रग की मनी से यावनीना अखोई इंसर्जेंसी लेबा अदुगा मिलिटेंट लेबा सुमदा ड्रग की मनी से यावनेबा सिजु थ्योरी नेबको अखोई दे ड्रग मनी से अचुक मतिक मासी संजन मनीना खुलाई गसी युंबिउ सुम खुलाई बुदी फरेने नोमैदुबुदी यारे सोफिस्टिकेटेड वेपन पाइगरा आमा पाइगरा नोमैदुबुदी दैट्स ओके नोमैदु द हाना मरुदो एम्युनिशन where it come from चौ मनी यारे मनी फंडिंग हम चंगेबा लान कापासिता कंसिस्टेंटली अखोई की सुलेब लेप्तबिदा मैतेई द एटेम तोरे मैतेई जिनोसाइड तौरे लास नागा सिदा मु जिनोसाइड तौरे एटेम तौरे तांखुल दमु सि तौरे सिंसिगी मनिंग द बैकिंग हम लेरेबा बैकिंग जी लॉजिस्टिक सपोर्ट पीदबा यारोय अदगी वेपन्स की सप्लाई तौदबा यारोय अदगी दि मागी मयाम दुगी अखोई वार वेजिंग मशीन जी की अचौ फंड हम चंगेबको अहुम जी पुथोइनेबा मदुगी वार वेजिंग मशीन जी की फंडिंग दुदी ड्रग की मनी से तौरिनेबको अने खमदा मसी ममु थिदेखुम चंगी कोइ ममु थिदेखबि वासी यौ याउद्रिबको कोइ लाउरिसिदि पेरिफेरीदा पोडाउ लाउबै वानी अदुगा मदु तौगदब थबक्तुदी अखोई गवर्नमेंट इंडिया से सथगदबनि बॉर्डर से फजन ngakom changi border is a fast important adu makhada narcotic samnaba mi singsi फागदबनि पुनगदबनि दंदी पीगदबनि अदो अखोई गिदी नार्कोटिक अखोई नार्कोटिक ड्रग की एक से यावसिदी NDPS एक यावसिदी ओनली डेथ पेनल्टी अमक यावे अतै दी डेथ मागी पनिशमेंट सिसु यामदब हाइतारे डेथ चाइना गुम कइगुम अतोपदि नार्कोटिक की फाबसे अदुम खुदक लोइसनबिने मोइदे ट्रायल तोरगा समरी ट्रायल तरन तोरगा दुम नोमै का हाथो एमोय अदो अमाइन तौना कोइ ड्रग का खर साथीबा मोंग तौम चंगे फादी फारिना नसिबुक फादे नते अदो फारगसु मदुना यारोय अदो अमना ड्रग की फारे सिंसिसु अयामबना कन्विक्शन रेट टू वेरी लो नि कन्विक्शन रेट यंगबिउ अखोइगी एनुअल रिपोर्ट फॉर्म मने अखोइगी मिनिस्ट्री ऑफ होम अफेयर ना अखोइगी क्राइम की अमा फोंगिम ने सै गुदि अदो फोंगु यंगबिउ ड्रग की केसेस फाबसिदा मागी कन्विक्शन रेट वेरी लो कयना कन्विक्शन तौबैसिदी एविडेंस पुथोकते आपोते एविडेंस पुथोकदोइनी प्रमाण पाथे पीदे आपोती अदुदा होरकपम लेबको अन एविडेंस पुथोकपदु अखोई पुलिस सिंग वेल ट्रेन तौदबर खंगदे ड्रग फाब सिंग की मागी एविडेंस पुथोकनब कोनब सिम चंगेब लो दे एविडेंस जाउदी यादमने अलाइना खंबद मसी अराइब नते अखोई सिगी नार्को टेररिस्ट की पोसी याम लो बाय तारे आइदी खनबदा अखोई थोइब लान सिगी मागे रूट कोस नत्रगसु मागे कोजेस की मनुंगदा सिगी ड्रग की पोस अचोम यावरे आइना साइजेबदो वार वेजिंग मशीन जी फाइनांस में यावे फाइनांस कम फ्रॉम ड्रग अदुना खोले पीएम इज प्राइम साइम नते पॉपी मनी जी पॉपी का थारे खोले मयाम सी जी चेन से नार्को टेररिस्ट की मागे फंडिंग मागे वेल ऑर्गेनाइज होबा ऑर्गेनाइज क्राइम तौरी बद मणिपुर दे नोनिंगबम लेरी अखोई गुजरात कुंबा मुंबई गुंबा अदुगा यूपी गुंबदी मोइदि लो सेमरे गुजरात कंट्रोल ऑफ ऑर्गेनाइज क्राइम एक्ट एंड सेमरे अदगी महाराष्ट्र सु मको काय से महाराष्ट्र कंट्रोल ऑर्गेनाइज क्राइम एक्ट एंड सेम अदि यूपी कंट्रोल ऑर्गेनाइज क्राइम एक्ट एंड टेररिज्म एक्ट सेम गरे सी सेम सी स्टेट असेंबली सेम ने मोय असेंबली सेम जबने माइ तो मणिपुर सु असेंबली ना सुम यामना कहता याम साथीब लोम सेम दरकार ले कइनो ड्रग से खमदा सिदी असवाइद तुम ड्रग फाब सिदी असवाइद तुम खुदक एनकाउंटर तोथोइ ले कइनो का सिदी माना मांगहन्दोइसिदी पुरा महिकने बसिदी याम साथी महिकनी अदुना इन खमदा ड्रग से खोनि समसम लौबसे वी शुड नॉट टेक सिंपली लौब याते मसी ड्रग नार्को टेररिस्ट हमना मिसिंगदी दे आर द एनिमी ऑफ द स्टेट असी असाम एक्ट यावन साम एक्ट एनिमी नि यावने मको सेक्शन 2 दा अदुगी पार्टी मा टेररिस्ट यावरी ड्रग की करी तौबसे ऑर्गेनाइज क्राइम तौबसे दे आर एनिमी नि इन खम एनिमी सिंगदी ऑन द स्पॉट
ꯗꯛ ꯀꯥꯞꯊꯣꯛꯄ ꯀꯩꯅꯣꯒ ꯁꯤꯗꯤ ꯎꯄꯥꯏ ꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯆꯥꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯂꯥꯁꯇ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯄꯄꯦꯠ ꯒꯣꯔꯃꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯏꯚꯟ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯦꯜ ꯑꯣꯏꯗꯣꯏꯅꯤ ꯗ꯭ꯔꯒꯀꯤ ꯏꯀꯣꯅꯣꯃꯤꯁꯦ ꯆꯪꯁꯤꯜꯂꯒ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯑꯩꯈꯣꯏꯗ ꯄꯥꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯔꯤꯅꯤ ꯕꯣꯠꯀꯤ ꯂꯦꯞꯄꯤ ꯃꯤꯁꯤꯡꯁꯤ ꯌꯥꯎꯗ ꯈꯪꯗꯦ ꯍꯥꯏꯕ ꯅꯣ ꯑꯥꯏꯗꯤꯌꯥ ꯄꯩꯁꯥꯁꯦ ꯃꯅꯤꯄꯨꯔꯗꯕꯨ ꯑꯦꯂꯦꯛꯁꯟ ꯂꯦꯞꯄꯁꯤꯗ ꯃꯤꯅꯤꯃꯝꯗ 300 crore इन्वेस्ट तौद यादे इलेक्शन 300 crore come from where and 300 crore पायरगा याम नुंगाइना 500 crore पायरगा 1000 crore पायरगा बोक लेपीबा इन्वेस्ट तौरिसिबु और अब पैसा पाय मी में तौरिसिबु where that money comes and I खमदा सी अरुब क्वेश्चन नेबको असेंबदी असिन दाइजोगे असेंबदी नार्कोटिक ड्रग टू मका रूल अमजु सेमबनेबा रूल द कैनो कांदा नार्कोटिक का मैलेना तालुबा लम संपत्ति मैम से लोन फॉरफिट तौ है लो लेबको अखोसिदा मधुगी लो दो नेवर एक्टिवेट नार्कोटिक मई लेना फारइबा बिल्डिंग हो भी है गाड़ी हो भी है एनी प्रॉपर्टी हो भी है बैंक बैलेंस हो भी लोन बा फॉरफिट तौ ना लो लेबनी अदुगी लो दुसु वी नेवर यूज इन मणिपुर एक्जेक्टली ओदा प्रेमानंदा अदु ngarang gi convention ji da jo resource person moina se removal of Assam rifles and abrogation of suspension of operation gi matang da ju yam phadana make Hajik ngasi drug kamari le naba sigi narco-terrorism gi thank you so much ai Ringku maruina hajik koi narco-terrorism na traga drug ki matang je Manipur da ju hana palam lenga ki leader amakak koi Manipur gi CM Birian so hodok tana Manipur war on drugs mapung phana dum yamna kanna chingi saruk singda popi anthat pagi angak bu phangna Manipur gi leiba koi security me am ga koi enforce tawga tawrambagi wafam le adu marakta dum lep khre मरक्ट लेप खरे मणिपुर मरी लेने है वफम खत मणिपुर लान लाखरे मणिपुर लान तौरे हजिसे गवर्नमेंट टोटली हजिसे माई पाक्तरे है नार्को टेरोरिज्म की मायोग से चंजन लान से गवर्नमेंट की माइकेरी होना तारगू माई पाकपगी मयेक सेंगु ममीदुबुदी उ फंगदे सो नाउ हजिक अखोगी नेटिव पीपल्स की सुम कमिटी कक्थोले मरुइना ngarang point 12 point 12 मरक्सिदा suspension of operation aru Assam rifles lawthokpa aru NRC before census yam maruibu wafamne aru hajik si Manipur ki praja khudimangna civil society organization khudimangna laurga leiba adumba wafam amkhak suoiba aduna hajik akhoi gi lairiba sigi native peoples committee Manipur na hajik पाइखलाइबा अदि संजलकदोरिबा मसिगी स्टेप से हानदगी सरकार ना मणिपुर दा मसि तौददना लैरबा गाक्तनी आसाम फुल्स लौथोकपजे लावरगा लाए अदुगा एनआरसी की मतंग जोजी हम कायन कन्न लावरी अदुना सुगी मतंग सु इंडिया गवर्नमेंट साननिंग मोंग सानरगा मणिपुर दा सु सनै सनदे खंगनदना अदुम थमजला मतुंगा नोटिफिकेशन मुं थोला मणिपुर दा सु सनबि वाफम ले अदुना हजिक माइ बाकबा याबगी फिल्म लैबरा मणिपुर गवर्नमेंट इटसेल्फ fail have that hajik lai issues gi matang jida see on the ground reality da Ringku kamaina kari often thamba yai Manipur government fail itself have why si madu Manipur government fail itself have gi mutta India government fail Manipur have ne na phagadu male okay aduga hujik thoiba akhoi gi Manipur gi situation sida not only Manipur all over northeast excluding some part of Assam ko already moina Bengal ga khara nakna leigiba part khara natna atei Assam gi majority part sing atei lemo riba north east ki part sing including Arunachal leriba Nagaland leriba even Mizoram leriba Tripura leriba sigi portion je it's a Southeast Asian portion ko a territory of India but a Southeast Asian portion ne masigi pochima Northeast India and high river poche sigi muhuta Southeast Asian part of ko Asian territory of India and hiram bane hena matik charam gadavane ba karigino bada akhoi sida leiriba akhoi culture akhoi gi behavior akhoi gi leiriba sigi anatomical structure leiriba community sing sigi manarap toba phibum sing se sigi pot sing sida yeng luragadi we are part of Southeast Asian gi part of ne se sigi pot sima akhoi na India go mena masigi pot sima kauthokpa adumaina tawe ba then when a cow we have that they also forgot that birds of the feeder flock together and a quigi canossing uchi kamagi magi canossing punna chapinabagi potse masigi pot id culture manarakpa horok manaba to get dinarakpa leminarakpa singse koi punna phanam lakhang ha khanarasu ama tarasu chainarasu launarasu apun badadi adum pullaga lei se masigi potse kauthoki bagi mami se am chaungna tarai handaki kenose 80s dagi hona not only 80s 40s the 40s
49 50s agi una 50s gi horpadagi hauna somgi portion of the Southeast Asia gi portion je India gi territory oina moina lausan kraba matung haiba tare lausan kraba matung sida sanari pot se everything has been a politics of divide and rule, division among the communities amaga gi marukta akhoi gi yengthina hanaba the venom spewed venom tawa the venom je kapsan ba duga amaga yengthina hanba sauna hanba masigi kano se dum 80s gi matam dagi lai adagi then some akhoi gi masigi mayokta leiba akhoi gi kano haitare lamdam sigi native people singna madu yaningdabadagi ihou tawge habagi namada me akhoi gi political solution gi mahutta armed forces special power act na chingba akhoi gi draconian act me ama hatlaga pharaga dagi ekta kapaga dagi mi ga se rep tawbada kano na bu tawrade mogi army na bu tawrade ek yanbagi mong amade ek ama thamjillamineba adu chawkhale matang chawkhalakpadagi adwai ga do kra semdok senbin tawduna mayama tawgre now physic live wafam di akhoi si division ji loire na khalubagi pot ama male Manipur is at a catastrophic stage the game being played the played being orchestrated by directed by some high thinking people singina sanari ba notice sanari se akhoi gi divisive policy adagi akhoi gi mayam sigi marak te engthina na ba amaga nuksina handana ba community amaga gi marak ka leiri ba mayam se loina divide to se loire na khallu bagi tangkak ama khalak pa male sum ngarangi potu uragani ko aina hujik tamjara ise adumakna division je loirabanina now let us akhoi totally occupy this region naina atop foreign agencies narakanda akhoi mathang ahambada majority community or MEITEI singse mokoi singge drive out toro mafam singdudagi aduga moige khanaro mokoi lam pixel halo mokoi mi ta halanu haibagi type ka lan tare now occupied other territories which are akhoi ate upa community singsina tariba se for example tangkul community na tariba Myanmar gi border area singsigi mafam singse drive out this tangkul community haibagi lanjang amada chatharakpagi admaina uiyeba aduna sidai khoi kari haini boon in disguise haip tare sumaina makoina khalubada koise loina miyoi ba se ngale magi apam da magi personal oiba magi keno khara magi wakalon khara lejaba adagi aiga prem ga sak manadaba sumaina wakal khenaba adwai da tokai tarasu kariguma prem accident thomba matam da ilan thoga chatpangamoi adumain tawdana community leminari singsina atopa community native people haise kamai tawgedista homina rba community singsina amana awaba ta matamda amana kalaga chatpasing ngamoi habse ngamde habse masimadi phanyamna nuksinadrasu yeknabu orasu madu konkhatlaga hospital la kangde lainga hingaga thamamba nga kane masi human nature neba sigi human nature se the very concept of akogi Manipur and other West Asia region hai tare sida taminari ba mongoloid face changba akogi community sigi keno sida akogi sida ma chele nuksina bagi mariama native people sing sigi oiba aduna akogi kaukona bangam daba adugumba macha ama oibanina at a time of crisis at a time of catastrophic crisis yamna ka henjelakpa matam dadi these peoples ko amuk punjalaga akoi amat oina lepaga akogi oi we may have differences of opinion in akogi aigi imung dana sofa kamai thani phung kamai thani na ai decision lepcha be dagi nan gi imung dana the sofa kamai thani chasang kai da leini decision lepcha be tawudabu we are one family we are one nation haibagi pot amang khaktu da laiba structure tu da pulakpanina the very attempt to akogi sabotage the very idea of Manipur oraga idea of Manipur gi wafung akna the idea of northeastern region ko akogi border area da leriba singsigi pot se tugarak na bokhala riba pot se masigi pot se oiroi haibam khakti ngarangi indigenous people haibatare native people singsigi committee ma form toraga a convention was formed yesterday masidai sida khena amata leitana community jawriba community khudima ki mioi singduna adugi maraka differences of opinion amta leitana stand adugi hana dagi chahi ahum gi mamang dagi talaga lakpa khoi iran je horokpa dagi tala lakpa madugi dabi singdo chamma da karibu khena ge ngarangi demand sing to the later a progressive suspension of operation hariba demand adagi unitedly fight against the external aggression tangamina ba hariba adagi laiba khoigi
Ganosin narco-terrorist mutat minabagi wafam hariba illegal immigrants sing akoigi lamsidagi tanthokini hariba wafam sing sibu karamba akoigi hek horokpadagi talaiba demand ngakani masigi demand sing se ngarangi do strengthen taweba adu ngarangi sida mamangdagi laiba demand si karibu khenaba yaurege aduna takpadi India has failed the attempt to koigi divisive toroga tokai tanaba Manipur si kangkong China na bo honor ko potumadi morally moi fail amadi oire smadi ngarangi koigi movement duna di tae smadi ai masima hambagi da tasengna aduma haijage aduga masidai sida hujik laiba moigi external aggression ni haibagi potta khangna yana yadriba external aggression gi pot siga akoigi aina hanasu haijagi external aggression ji kamaina oiroidorino masi cross border terrorism nate aba external aggression ne ai kamai oiroidorino haibagi atradi some portion of this akoigi kano singse occupy toroga moina lega kene bi na toba jaga dagi kuki chin gi akoigi chin national army na toroga chawa arakan army na toroga toba jaga me am leraga moigi established government do na control to bangam daba changbang daba area sing do leiba pot angkang ne they are like free zone ne free zone do the leiba army wing na lamamada leiba community de attack to that is an external aggression adugi external aggression do the madu fight back to bugi mahutta instead of that makoina adugi mahutta akoigi somda akoidi santi kenoni aduna no moi no me kapna so akoidi yenga legadabani mai cha so akoi khut thaba ya de yenga legadabani minchem aigi mangda minchem no me kap halasu akoidi adu de yaw we are the community masen khanabani na yenga leru so ina tharak pa sifai do maina leri se they are playing there is some agenda behind this isma akoi yam kupna adaida yeng butu dum horai yengas lai adu hujik nungaribo ofum amadi laiba akoigi plan sima morality fail ore aduga amana swai area sida morally fail orabdina kari torkadagi esi akoi adumadi we should be well prepared the native people who have joined hand together yesterday should go oza sang suyawbiri convenor ni oza Premananda suyawbiri scholar amoina ngarang resource person oibirubani hojikti native people sing je pun grabani na moigi policy do fail oira abaneba oiramna strategy made sense the strategy to divide the whole of this northeast ski leriba westia gi sida leriba akoi hanadi haujarakpa southeast part of Indian territory share sidai sida sanariba politics se hana lerambadagi they may change their strategy so the native people committee should well prepared to face any outcome whether at a cost of koi shagai gi bagi pot phokta tawgada mase ina hajari si kainu khambra India haibase karina protect tawraga bind tawra thamge the constitution of India ina lerisina constitution sina bind tawraga thambaneba constitution si chana daba mafam do it can never be India India constitution thi jana chana ba phangdraba chana ba daba mafam do bu India kama haidoino adu Manipur da constitution chana rakta ba yang kuire sahi hele chana na bu hona de so maybe Sigi puts segregated Tonkraga, Atopa, India, not the Bra Havagi question, and Musu Puyavagi, so will Ivanina they may change their strategy. Adugi, fully a quick prepare to whom to a and a quick no home toriba, but a very significant Kanom Oriba, quick committee, Madugi, Akupa, can also condemn to a and I mind.